MPCC gi nauna thawpuna bakhalak singbu taram na okre. Manipur Pradesh Congress Committee gi nauna thawpuna bakhalak General Secretary MPCC Ketrimayum Kennedy, former INC candidate Kakching AC, Treasurer MPCC MD Fazur Rahim, Hanagi MLA Wabagay AC Amadi, President DCC Kakching A. Rahman Chesababu taram na okpagi achamba thawramama. Block Congress Committee Kakching na sinduna Kakching Bazar da Labor Congress ki office ta ngasi pangthokre. Taram na okpagi thawramaduda thawramgi laiteng singoy na President BCC Kakching M. Memcha, Hanagi MLA Kakching AC Y. Surchandra, Vice President MPCC Vidyapati Senjam, General Secretary Election MPCC S. Jiten Namadi, PCC Member Yanglam, Huidram Jiten former candidate na Sarukia Ki. Ngasi pangthokhiba thawramadugi manung chonna hauzik thabak oina pangthok na hotnaragliba SIR gi maramdasu khananai nakhi. SIR si mapung fana niyom chumna pangthok na hotnabada booth level agent BLA na lawgadariba thaudang mahaki maru oiba mathau tariba sing district ki president ki thaudang vote lep kadariba intending candidate sing gi thaudang loina na SIR tawba matamda cheksin haudrabadi BJP na aronba namfu safuda handakta West Bengal da tawkhibagum Manipur da suthok hainingai leite hainasu cheksin warol kaya yauna SDTN na ngasi tinkiba Congress ki worker singda marik chuma wafam kaya fongdokhi.